अहानबदा मरुओइबा पाउ MLA Robindrona Governor Ajay Kumar Bhalaga unaduna thanga SC miyam amadi IDP singna thengnariba khudongchadaba singi matangda paudamkhre. Myanmar Da Hakhiba Yuhar na maram oiraga leibak aduda leiriba Metei sing Leifam Chafam Leitabta Ntana Hidak langthak fangdabagi awaba mayoknare. PR bu minungsi yaudaba lengak amo oina uhanba si nungaitaba fawi haina Saugrapam Hemantana Fangdorakli. Drakka konana nupi ani fare. Manipur gi chatna kanglon Constitution Assembly haina thawai mirel na Fangdorakli. MPCC की माइकैदगी नरेंद्र मोदी लेंगाकी वाकफ अमेंडमेंट एक असी अकनबा मओंगदा यानिंगदि हाइना के मेघचंद्रना फोंदोरकली शांति पुरकनबा वारी साबदा यावखिबा अमुको अमदि फोक्सपु थादौ इनपी मणिपुरना थागलखली MLA Robindrona Governor Ajay Kumar Bhalaga unaduna thanga SC मियाम अमदि IDP सिंगना थेंगनरिबा खुदोंचादबा सिंगी matangda पाउदमख्रे Manipur da thokliba lan asina maram oiraga tongan-tonganba mafamdagi lanjenaраklaba thanga assembly constituency gi manung channa dairiba IDP singidamak prefabricated house sabiu haina thanga assembly constituency gi MLA T Robindrona Governor Ajay Kumar Bhalaga unaduna taksinkhre MLA T Robindrona tongan-tonganba wafam kaya pukhatladuna ngasi ayuk Imphal Raj Bhavan da Governor Ajay Kumar Bhalaga unakhibani unaba adu loiraba matungda pangmuisinga unabada MLA T Robindrona hai thanga assembly gi miyam amadi AC asida leiriba IDP singna थेंगनरिबा खुदोंचादबा सिंग गवर्नर दा पाउदमखी हाइखी म्यांमार दा हाखिबा युहार ना मरम ओइरगा लेबाक अदुदा लेरिबा मैतै सिंग लेफम चाफम लेतबता नतना हिदाक लांथक फंगदबगी अवाबा मायोकनरे म्यांमार दा लेबी मैतै नुपी अमना सोशल मीडिया दा थादोरकपा वीडियो अमदा महाकना हाइ म्यांमार दा थेंगनखिबा युहार हाबगी थौदोक अदुना मरम ओइरगा चाउना अमांग अता थोखिबना लेबाक सिनबा थुंगना अवाबा मायोकनरिबनी अवाबा मायोकनरिबा असिगी येंगलगा तोंगान तोंगान बा लेबाक कयादगी मतेंग कया पांगनरखिबा लै अदुबु म्यांमार दा खुंदादुना लेरिबा मैतै सिंगदि तेंगबांग सिंग अदु फंगबा ngamdana leibana चाउना खुदोंचादबा मायोकनरे मफम अदुदा खुंदारिबा मैतै सिंगी युम अमदि लाइसमना चिंगबा कया निंखाइखिबना लेफम लेतबदगी अवाबा मायोकनरे मसिगी मथक्ता चाना थकनबा अमदि मथौताबा हिदाक लांथकसिंग फंगदबना अवाबागी मथक्ता अवाबा मायोकनरे हाइखि निंगसिंग बयाय हौखिबा मार्च 19 दा म्यांमार दा 7.7 मैग्नीट्यूड यौना हाखिबा युहार अदुना मरम ओइरगा म्यांमार अमदि थाईलैंड दा चाउना अमांग अता थोखिबनी थौदोक अदुदा मियोय कया लेखिदमनी अमदि मियोय कयाना असोक अपन नंखिबनी PR bu minungsi yaudaba lengak amo oina uhanba si nungaitaba fawi haina Saugrapam Hemantana Fangdorakli State asida President rule PR lakhibadagi hana tawramba thabak thoramsingda ahongba lakhliba si lehanbiganu amadi PR bu minungsi yaudaba lengak amo oina uhanba si nungaitaba fawi haina Irom Majra Model English School da hangliba Relief Camp ki Management Committee gi Secretary oiriba miyamna sakhangnaraba National Awardee Saugrapam Hemantana Fangdorakli Wafam masing asi school asida hangliba relief camp asida changjafam lobata natana school asida mahai masing tamduna leiriba mahairoi singi damak pangthokpa health camp amada fongdokhibani relief camp asigi management committee na haizabadagi Lions Club Imphal Golden Pride amadi singjamai chinga mathak chongtham lekai da leiba Iboyaimo Hospital and Research Center ga punna khutsamnaduna relief camp asigi mahairoi chama niphu bu yengsinki loinana mafam asida leiriba angang guntra hena pulap na silakpadagi management committee na ngasi health camp asi pangthokpani haiki drug ka konana nupi ani fare ngasi ayuk pung taruk lam tarakpa matamda Imphal Jiri parking dagi yamlaba drug heroin number 4 puna buhat naramba nupi ani Sagolban Salam na kay Machindagi Singjamay Police Station gi Sub Inspector TH Rajib na luchingba team amana fakre faraba miyoy sing adudi mayang Imphal Yangbi dagi Sahani Tolaibam chahi kunhumdoi amadi hapta khola dagi Babicha chahi kunnipan sek mapuroiba MD Yarus kawi hairi faraba drug sing aduga loinana makhataba logi oiba thabak laukhatlagani hairi Manipur gi chatna kanglon Constitution Assembly haina thawai mirel na fongdorakli Hakhiba March 19 da pangthokiba thawai mirel na Manipur gi Advisory Board ki members sing amadi Executive members sing gi oiba apunba mifam amada lawkiba warip ki matung inna semkiba drafting committee gi draft tawraba chatna kanglon Constitution ama March 13 ta pangthokpa mifam amana kupna yengsilaba matung dalup asigi leifam thokpa chatna kanglon Constitution ama ayat palaitana yana kri haina thawai mirel gi convener thongam darana press ta thadorakpa cheryl asina hairi Cheryl asina hai Hakhiba March 19 da thawai mirel Manipur na Manipur Press Club ta pangthokiba press meet amada miyam da lauthokiba warol amagi matung inna thawai mirel Manipur gi hanagi thongmising gi membership renewal tawbagi March 19 da oikibaga loinana loop asida nauna yawgadaba thongmising gi membership enrollment tawbagi matam April 19 fawa sangdoknaba warep lauki hairi Cheryl asina hai ireibag iramdam gi dama kathokpaga loinana thawai mirel Manipur gi chatna kanglon asigi makhada thabak tawba ngamgadaba ireicha khudingmakna loop asigi finance in charge oina thau puriba khomdram thoiba singjamai wangma khetri lekai mongkhang lambi da pau phaubiyu loinana loop asigi namthoklaba membership enrollment form amamam lobiduna bizariba matam asi faubugi manungda mensilaba form sing adu thagatuna thawai mirel Manipur gi kathoklaba thaumi ama oibiduna khangen fam yoboga pangkhak oiraba iramdam ifurup asigi matik mayai leiba tungi mirol ama semgatpada
achouba thodang lobiyu haina khanglaklaki MPCC gi maikaidagi Narendra Modi lengaki Wakaf Amendment Act asi akanba maongda yaningdi haina K Meghachandrana phongdorakli India ki President na ayaba piduna Act on Kraba Wakaf Amendment Act 2025 asi unconstitutional oi haina Manipur Pradesh Congress Committee MPCC gi maikaidagi phongdorakpaga loinana party asina minority single loinana Act asigi mayokta lepkani haina MPCC gi President Kaisa Meghachandrana phongdorakli Panba yabadi hairiba bill asi Hakhiba Sagolsa numita Lok Sabha da pass tawkraba matungda mathangi numit irai numita Rajya Sabha mifamna sangna khanaraba matungda anganba ayukta pass tawkhibani MPCC ki President K Meghachandra ki mahaki social media platform X ta phongdorakpagi matung innadi MPCC ki maikaidagi Narendra Modi lengaki Wakaf Amendment Act asi akanma maongda yaningdaba phongdorakli loinana aihak amadi Congress Party na logi wangmada RSS amadi BJP ki kanglup naiba agenda asigi mayokta leigani haina makhatana phongdorakli Santi puraknaba wari saba yaukhiba amuko amadi Fox pu thadau inpi Manipur na thagalakli Ministry of Home Affairs na sinduna hawkiba April 5 da New Delhi da pangthokhiba Metei amadi Kuki furup ani ki mihut kangbusting saruk yaduna Manipur da santi puraknaba lambi semnaba santi gi wari sanakiba adu thadau inpi Manipur na taramno oi mifam aduda All Manipur United Clubs Organization amuko amadi Federation of Civil Society Folks ki mihut sing yaukhiba adubu thadau inpi Manipur na thagatpa phongdorakli Wari sanaba aduda atopa maikaidana Jomi Council Mar Inpui United Jo Organization amadi Kuki Zo Council na saruk yakhi adubu mifam aduda Metei furup ki achouba lup ama oiriba Coordinating Committee on Manipur Integrity Kokomi gi mihut sing saruk yakhi dabada thadau inpi Manipur na nungaitaba phongdorakli Thadau inpi Manipur na hiram asigi matangda press ta thadorakpa cherol amana hairibadi irang thokiba chahi English ngani kunhumdoi gi me ahumda TIM na santi puraknaba amadi khatna chainaba asi khudakta lepnaba kokomi ga pullaga thorang tawrambani adubu kuki gi akan ayung sabasingna akan mawafam thamlakpadagi thorang pumba kaikhi state asida santi thukaiba pamba kuki zo village volunteer singna luchingba Coordinating Committee on Village Volunteer Eastern Zone aduga oida padaba kharana sinba forum Federation Council of 5 haiba FEC Thadau Tribe Council GSQ Any Kuki Tribe Council Manipur Kuki Reformation Forum Lomhang Som LS amadi World Kuki Zo Intellectual Council GSQ asina haujiksu Kuki furup ki mahut sinduna yektuna leiri hairi Cherol asina hai PR leiraba faubada Manipur gi National Highway singda free movement chatnahanba ngamdana leiriba asi yamna chawba wahang ama oiri Kashmir da santi purakpa ngamkiba Central Lengakna Manipur da karigi ngamloi haina TIM na hanglakli Manipur da 1990 gi matamdagi insurgency ga mari leinaba thodok wathok na khunai asida irang thoktuna lakli Thadau furup ki miyoi singna irang asida sathina khudong thiba nanglakibani adubu TIM na haujiksu Manipur da tangdu